Akesvani Imphal, Wahengbam Washington Pau Pajari, Ahan Bada Marway Bapau. Tamil Nadu Battery Kajagam TV Kegi Lusingba, Shi Joseph Bijoy, Nasi Tamil Nadu gi Mukhyamantri Oina Wasaklo Kre. Rashtrapati na ayaba pirak pagaloinana Shri N Rangasamy Thasi Tara Humdoida, Puducherry gi Mukhyamantri Oina Wasaklo Rabayai. Pradhanmantri na ngasi Hyderabad lupa koti lising mapal samri rongi tongan besaka tharangi project singi kharana jatra hungani aduga kharana sangagani amasung laibak asina ising isau ikang na singba tholakpa matamda matau karamna mayok nagadagi haibedugi matangda khananaba awang bathaki mipam mangasi New Delhi da pangthokani. Tamil Nadu Battery Kajagam TV ke gilusing basi Joseph Bijay ngasi Tamil Nadu gi Mukhyamantri oina wasak lokre. Nehru Indoor Stadium da ngasi ayuk pangthokki ba wasak lobagi thoramda Rajyapal Bishwanath Arlekarna mahak thabak paiba amasung aron bangak pagi wasak lokhi. Mahak loina na mantri mapal su wasak lokhi. Masagi chahi yang khai mathoi suraba Shri Bijay film star ama oirambadagi rajniti da khongdarakibani. Handak pangthokkiba Rajya Bidhan Sabha Mikhalda mahaki dol KVK na sit chamachuna Nepal fangduna khwaidagi sit masing yamna phangba dol oiki. Mahakpu Congress VCK Lab Dol Singh amasung IUML gi Dol Singh asina sogatli. Rashtrapati Dorpati Murmuna Shri N Rangasamy bu Puducherry gi Mukhyamantri oina khankhre. Masigi loinana Uparajyapal K Kailasnathan na Shri Rangasamy bu Union Territory adugi anauba sarkar semna babarton tawkre. Ekoigi paumina hai Rashtrapati na ayaba pirakpaga loinana Shri N Rangasamy Puducherry gi anauba Mukhyamantri oina thasi tarahumdoi da wasak lauraba yai. Handak pangthokkiba Union Territory adugi Mikhalda AIMRC na lusingba National Democratic Alliance na mapung phaba majority panglaba tungda record oiba mongda Shri Rangasamy gi manga suba tam oina Mukhyamantri oigadabani. Sahi humpu manga suraba Shri Rangasamy na lisingani amadagi lisingani taruk phawba, lisingani taruk tagi lisingani nipal phawba, lisingani tara mathoidagi lisingani tara taruk phawba amasung lisingani kunmathoidagi lisingani kuntaruk phawba tam marirak Puducherry gi Mukhyamantri gi phampaiduna lakli. Handak pangthokkiba Union Territory adugi Mikhalda apunba sit kunthra gi manungda ANDA na sit tara nipal phangkhibani. Congress ki makok thongbalu singba kaya nangarang New Delhi da mifam ama pangthoktuna Kerala da sarkar semba gi matangda wakhanakre. Dol gi makok Malik Arjun Kharge na kauduna mahaki yumda pangthokkiba mifam aduda dol gi makok thongbalu singba Rahul Gandhi Rajya adugi General Secretary gi Thaupuriba Dipa Das Munshi General Secretary Organization K.C. Venugopal amasung Kerala Congress ki lusingba sing Ramesh Senitala amasung B.D. Satish na singba saruk yaki. Dol asina hai Congress lusingba Malik Arjun Kharge amasung Rahul Gandhi na Kerala gi anuba Mukhyamantri kana oigedagi haibadugi aroiba warep laugani amasung kana na Mukhyamantri oigedagi haibadu athuba matamda lauktoklagani. Ngasi asi malemgi imagi numini senglaba numit asiga mari lainana social media gi kuthangda Mukhyamantri Yumnam Khemchand Singhna mama oibi pumnamaki mafamdai kai khumnaba utpaga loinana yaipa paujel piri. Maki paujel si Khemchand na hai Ishwar na mapam kudingmakta yauba ngamtabana mahak na aikhoida nungsiba sakti amasung masagi oijaba thadokna kathokpagi saktam ama oiribi imabu pibiri. Asigumba thoidok hendoklaba numit asida minungsiga loinana aikhoigi punsida mangal pibiribi ima khudingmakpu ikai khumnabaga loinana nungsiba ullasi hainasu Mukhyamantri na mahakki paujelda hairi. Imagi numiki palan thoram Bishnupur jila gi Irengbamdasu Youth for Change oinam kendra na sinduna pangthokki thoram duda ima singda kudolpo piduna ikai khumnabasu utkhi. Tabiriba pawasi Akashvani Imphal dagini. Pradhanmantri Narendra Modi ngasi Karnataka amasung Telangana gi khongchatta Karnataka thungkre mangna housing ngahaki mamangda Bengaluru da pangthokpa Art of Living gi nifumanga suba kumon thoramda saruk yaki amasung mahakna Art of Living International Center da nauna saba Dhyan Mandir su sangaki.
ꯊꯧꯔꯝꯗꯨꯗ ꯋꯥ ꯉꯥꯡꯕꯗ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯇꯤꯍꯥꯁꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ 1958ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯑꯍꯥꯟꯕ ꯃꯩꯔꯤ ꯆꯨꯈꯠꯄ ꯍꯧꯈꯤ ꯃꯩꯔꯤ ꯑꯗꯨꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯤꯅꯥꯏ ꯌꯣꯠꯂꯤꯡꯕꯨ ꯃꯥꯡꯍꯟꯈꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯤꯈꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯀꯔꯅꯥꯇꯛ ꯑꯁꯤ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯑꯃ ꯁꯦꯝꯒꯠꯄꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯔꯥꯖ꯭ꯌ ꯑꯃꯅꯤ BJPꯅ ꯂꯨꯆꯤꯡꯕ NDA ꯁꯔꯀꯥꯔꯅ ꯔꯥꯖ꯭य ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ मखा ताकी देश विकसित भारत के संकल्प की सिद्धि से जुटा है और इस संकल्प की सिद्धि में कर्नाटका की बहुत बड़ी भूमिका है इसलिए ये जरूरी है कि कर्नाटका में ईज ऑफ लिविंग और ईज ऑफ डूइंग बिजनेस दोनों बेहतर हो मैं कर्नाटका के हर परिवारजन को भरोसा दिलाता हूं कि बीजेपी एनडीए सरकार अपनी तरफ से हर प्रयास कर रही है बीजेपी के लिए देश का हित देश के लोगों का हित ये हमारे लिए सर्वोपरि है प्रधानमंत्रीना मफमदुदा पुकनिंग वाखल नुंगाइना थमनबा खुंगंगी लम चावखलहनबा महौसाबु ngak सेंदुना थमनबा मसुंग समाजिकी ओइबा अवोनबा कया पोरकनबा चाही अमा चुमना पाइखतकदबा प्रोजेक्ट सिंगसु हौदोखी मदुगी ममांगदा प्रधानमंत्रीना SAL एयरपोर्टा BJP की कर्मी अमदी लुसिंगबसिंगदा वा ngangi हौजिक नुंगथिल पुंग अहुमदा प्रधानमंत्री हैदराबाद चटकनी अमसुंग लुपा कोटी लिसिंग मापल सामरी रोंगी तोंगान तोंगान बचाखो थौरांगी प्रोजेक्ट सिंग खरगिना जत्रा हुनगनी अदुगा खरना संगागनी श्री मोदीना हैदराबाद पनाजी इकोनॉमिक कॉरिडोर दा लुपा कोटी लिसिंग अहुम चाम हुमरुद्रा मंगा हेनबगी नेशनल हाईवे चाम हुमफुतरेत पु लेन मरी ओंथोकनबगी प्रोजेक्ट अमसु जत्रा हुनगनी प्रधानमंत्री वारंगलदा PM मित्रा पार्क सु संगागनी महाकना मरुइना कैंसर लाइना लायेंगनबा मतमग चुनन सेमगतलबा सिंधु हॉस्पिटल सु मियामदा खुसिनगनी लैबाक असिना इसिंग इचाव का हेन साबगी थवंग थोलकपा मतमदा मतौ करमना मायोकनगदगे हाइबदुगी मतंगदा खननबा अवांगबा थाकी मिफम मंगसी न्यू दिल्लीदा गृह मंत्री अमित शाहना सभापति ओइदुना पांगथोकनी मिफम अदुदा श्री शाहना केंद्र सरकार की एजेंसी सिंगना सेम सारिबा अर्ली वार्निंग सिस्टम सिंग रिसोर्स डेवलपमेंट अमसुंग एजेंसी सिंगी मरक्ता अमगा अमगा टेंबांग पिनबगी थवंग हन्ना यंगसिनगनी मांगना तुंगकोइना चटकदबा इचाउ थेंगननबा थवंग अमदी नोंजु नुंगसागी फिबम वैज्ञानिक ओइबा मवंगदा मांगजोंगना खंगदोकनबगी थवंगना सिंगबसु यंगसिनगनी Central Board of Secondary Education CBSE na All India Institute of Medical Sciences AIMS ka khusam na duna ngarang Project MED ki makhada mind activation thawrama ma pangthokre middle school ki mahairoi singi emotional social amasung psychology ki phibam phagal hanabagi pandam da thawrang du paikatpani CBSE na hai Delhi NCR gi school humpu henbagi principal sing amasung counselor singna saruk yabaga loinana project asi masigi ani suba tangkak ta changsin bangamle thawrang asigi makhada New Delhi gi AIMS ta hayengdagi hauraga tha asigi tara manga phawba numit manga ni gi counselor singi oiba capacity building training pangthokani project met module asi class 6 tagi 8 phawgi mahiroi singda sahi asigi July tha dagi chaknaragani Manipur Veteran Football Association सिंधुना चथरकपा कुनमरी सुबा चैलेंज कप वेटेरन फुटबॉल टूर्नामेंट के फाइनल अमसुंग अहुम सुबा पोजीशन की मैच सिंग ngasi sai takyelda sanaragani फाइनल दा EMFC lamlai amasung kaisamthong FC sanagani ahum suba mafam gi damak AFFC Imphal amasung thangmaiban FC sanagani hojik aroibada maroiba pau amukhana Tamil Nadu Battery Kajagam TV केगी लुसिंगबा सी जोसेफ विजय ngasi Tamil Nadu gi मुख्यमंत्री ओइना वाचक लौख्रे राष्ट्रपति ना अयाब पिरकपगा लोइना श्री N रंगस्वामी थासिगी तरा हुमदोइदा पुडुचेरी gi मुख्यमंत्री ओइना वाचक लौरबा याई प्रधानमंत्री ने ngasi हैदराबाद ता लुपा कोटी लिसिंग मापल सामरी रोंगी तोंगान तोंगान बा चखवत थौरांगी प्रोजेक्ट सिंग खरना जत्रा हुनगनी अदुगा खरना संगागनी अमसुंग Laibak asina ising isaw ikang nasingba tholokpa matamda matau karamna mayok nagadagi haibagi dugi matangda khananaba awang bathaki mifama mangasi New Delhi da pangtokani Paulo Jare